Nangi lehaureba nasasing aduna Quran sollaga nangonda sale sawab thabirakani haina khanbra. Nangna hinglingai matamda nama solo Quran solo haiba fawba tabikidraba makoina. Nangi marupsingna nangi damakta esale sawab thabirakadra. Nangna afaba pautak piruba matamda nangonda wangkhatlaga wasaw surakhiba sing aduna. Nangi mari mata sing aduna nangi damak Quran sunbirakadra. Kaisu laitaba wa amagi damak thang yot painariba aduga chahi kaya kaya kaunadana changnadriba. Nangi damak nachin nanaw sing aduna Quran sunbirakadra hinglingai matamda fawba makhoi sing aduna kari sari kari thakli haina fawba hangbikidraba sing aduna. Insan apangba panglanu kaidawbage punsigi khongchatti lepa leitana chatli qayamat na summa naksilakli. Nahak na tauba na nahak na panggani makoy na tauba na makoy na panggani. Nahak na hinglingayda zakat pithuk ho rozahin ho namasul ho aduna nangi afabu ay gani.